मदुदी करीनो है मतमना जकात पीबसी की मतंगदा मैम चममनबा अमसुंग खर गाउबा दुमलो मसाइल खतंग यावी मैम तेंतकना थमदगे जकात है अल्लाह रब्बुल इज्जतना कुरान की मफहम कया कया दे अकीमुस्सलात व आतुज जकात अना अल्लाह हाय सूरे बकरा दसु करी नकोई नमाज पो कायम तो अमसुंग जकात अदा तो जकात पीबा हायना अच्छी तनतना जकात की मरमदा अल्लाह ना मफहम कया कया जिंग हुकुम तौरी सूरा तौबा के आयत नंबर 35 असुमना अल्लाह ने हाइबीरी करे है ना मरमदा वल्लदीन यकनिजुन ज़हब वल फिज़्ज़त वला यनफिकुनहा फी सबीलिल्लाहि फबश्शिरहुम बिअज़ाबिन अलीम अल्लाह ने हाइजे करे अदुमलो मियोइसिंग सना अमदि लुपा पुंजलगा थम्मेबा मदुबो खर्चा तौदि सिजन्नदेबा अल्लाह ताला की लंबीदा मखोइसिंग अद्रो पावसी होल्लो अकनबा जाब लई सिने अल्लाह ने हाइजे करम मियोइसिंग सना अमदि लुपा मानदौ अल्लाह ने पीरिबसिंग अदुबो अल्लाह की लंबीदा सिजन्नदबिदा अल्लाह की लंबीदा खर्चा तौदबिदा पुंजलगा लई मियोइसिंग अदुगिदमक्ता अल्लाह ने कुरान मजिदता हाइरे करिना मखोइगिदमक्ता अकनबा जाब लई हाइना हदीस पाक तक जो कोई खंग ngami अल्लाह के रसूल सल्लल्लाहु अलैहि वसल्लम के मनाक्त नुपी साहबी नुपी लाकलम्बे महा की साहबा साहबी मचा नुपी औलाद सना की लिक्सी मान चनबोरमे मतमद अल्लाह के रसूल हंगमी नहांगना सना की लिक चिल्लीबा मधुकी जकात नंग पीब्रा हाइना अल्लाह के रसूल हंगबा मतमद नुपी अदुना हाइरकमे अल्लाह के रसूल आई सना की जकात पीदे हाय नंग कीदबरा नंग हयेंग जहन्नम के मनुंगदा अल्लाह की मनाक्ता क़यामत की निमित्ता नहाकना सिरिबा सना अदुना मई अदुगना इअगा नंगी नंग अद्र जानबा अदु नंग पाम्ब्रा हाइना अल्लाह के रसूल हंगमे मतमदु पामदे है मतमदु मफम मदु मक्तदा मान लौथोअगा जकात अल्लाह के लंबीदा खर्चा तौनागी पिथोअमेबा असिना ताकपदि इंसान में अखोइना अल्लाह की जो भी अल्लाह ने पिरइबा माल दौलत सिंग असिगी मनुंगदगी खरा खजिक अल्लाह ने अल्लाह की लंबीदा सिजन्नो हाइबासिदा अइना सिजन्नदबिदा नमफु तौरगा अइगी तक्ता जकात वाजिब अमजुंग पीदबदि सुया याद्रब अइगी तक्ता मदुगो पीदबिदा अइने ngasi माल अदुबु खरा मयेंग तारानि अमजुंग कमोइरानि हाइबगी अकीबा अमगा लोइनना ngasi जकात पिथोक्त्रिबा मियोइसिंग अदो अल्लाह ने कुरान दा हाइबा अमजुंग हदीस पाक अदुगी मतुंगिनदि महागदो अकनबा अजाब अल्लाह की फंगे दमगा तैयारी लइरो हाइबचिनेब नुसिरिबि चेचल जिन्नाउसिंग अदुना जकात हाइबछि अइखोगी इरक्ता जो भी फरज ओइरबा अमजुंग जकात पीबा वाजिब ओइरबा मी अदु किसी भी तरह दा जकात पीगदबनि मरमदि मदु अल्लाह की हुकुमनि कनागुम मीना जकात पीबा असिबु इनकार तौबा इ जानिंगदे नाउजुबिल्ला जकात यादे हाइन इनकार तौबा तारगदि मदु मीदु काफिर ओइगनि करिगिदमक्ता अल्लाह की हुकुम अमबो अल्लाह न वाक़िमुस्सलात व आतुज जकात हायबा नकोई नमाज पो कायम तो अमसुंग जकात पीबा हाइन अल्लाह न डायरेक्ट हुकुम तौरेबा कुरान मजिद सूरे बकरा दा याउरिबनेबा अदुदि अल्लाह न हुकुम तौरको पोट असी अइखोइना हेक याद्रबा इनकार तौबा तारगदि मदुगी मीदु काफिर ओइगनेबा अल्लाह न हुकुम तौरकपदि फरज की थाक्तनेबा हुकुम तौरिसि असुम तौदना इस्लाम गिसि युंबी मंगानि कलिमा नमाज रोजा हज जकात हाइबनेबा कलिमा अल्लाह अमखक्तनि लात मतिक चाबा कनामत लेते मथंग कली नमाज अल्हम्दुलिल्लाह कोई दुम सोले रोजा सो दुम हेली हज दुम अल्लाह ने पंगल थौना पी मियोइसिंग दुम तौई अदुगा जकात से फरजनी तौ तो मी खुदिंगमक्के मथक्तु फरज नते अल्लाह ना अदुम लोबा जकात फरज ओहल्लिबा अदुम लोबा निसाब मपुंग फारबा मीसिंग अदुगी मथक्तनेबा जकात पीबचे अल्लाह ना फरज अमसुंग वाजिब ओहल्लिछि बरहन मदु फरज करम मीदा फरज ओइबनो वाजिब ओइबनो हाइबदु मथंग लाकनि बयान इंशाल्लाह तामिनछि अखोगी रक्त खल्ली करि हाइना नुपी सिंगसु नत्रगा नुपा सिंग एनी मतमदा अल्लाह ने पिरिबा माल असिदा जकात की निसाब सु नोंगमता पाबगे वखलसु तौदे अदुगा जकात एंगोंदा फरज ओइरिबा असि पीनेबा मीदा थिरगा पिथोके हाइबसु वखंदा कोइदा लेतेबा खुदा की कसम जादरेमे अदुम लो बंदा नहाकोंदा अल्लाह ने पीरिबा मान दौलो सिंग अदो अल्लाह ने नंगबु नुंगसीबगे अल्लाह ने पीरिबनि जिस दिन अल्लाह ने साउ मतमदा मदु जटलान लोथोके हाइब मतमचु अल्लाह दि ngамमेबा अल्लाह ना लौथोखरगे हाइब मतमदा नंगी नाक्ता कनागो मीना जकात पिरो नत्रगा नंगी जकात क्या दाबनु हाइना नीबा अमसुंग लौबा लाइबा अदो अल्लाह की शुक्र नी ना केना नाक्ता जकात लौबीबा लाइबा अदो मतम मम लाकनी क़यामत के म्यादो बस जकात से पीनिंगाई में हमसि लैतदा मीम हाइ नंग जकात लौबा याबा मीरा जकात से पिरक्के हाइबा मतमदा अइसु जकात पिफम लैतदा लैबन अइगी तक्ता जकात वाजिब ओइरबनि नंग लौभम लैरगदि हाइर उपिगे हाइना अदुम मतम मम लाकनी ngasi अइखोइददि अल्लाह के फजलदगी अइगी तक्ता तोलिबा लंदोन अदुबा अल्लाह की हुकुम मदु अइने चलुबा लैतना अइगी युमदा लागा ngasi जकात अदुबो पिबि नत्रगना मदुगी हक अदु अइ लौजरगा मदरसा नत्र फुलाना यतीम मिस्किन द पीगी हाइना ngasi नंगी न युमदा लागा हाइबा लाइबा अदु अल्लाह के शुक्र नि मदु
bu mai le ga chalan ba taw gunu adu ga amam na kari dekho zakat hai bisa Allah rabbul izzat na ko de law thoi ba policy ko thamoi da khalle mayeng tare haina khanbe man aseng ba makki mayeng ta bana te Allah gi sun gi fam kabi da la loy zakat pi thoi ba sadqa taw mi gi mal da kabi da Allah na mayeng ta loy hai ba chi le huri ba khara adu na ko gi mi yeng ta yam da obe tar ka su Allah tabarak taala na madu gi pol adu barkat itna le hen gani ke adu da gi mathang lak da po sing adu na nang chat ki ba du da gi hena Allah na yam halakane ba adu ga amma man ko na khan ga da bani kare hena zakat pi de ba cha aina taliba man ai gi paisa si da aina kai do ba gi zakat pi du na aina wa pang ko hot na ri mi aina aing nong tin khang da bang koi aina paisa ji pai ne da mak to hot na ra kai do ba ge na mas da gi zakat lau tho ga lai ra da pi dro ma lai ra na kari oi dan ma khoi na ai gi da ma kari ma teng pang to chu pi pi ro ai da ja ga da ai chen ga da mi haina khan ba da ra ga di madu nang quran am jo hadis na hai bo fa ma si gi matung en nang hai bi indra bani madu gi mioi sing adu Allah gi akan ba jab ki da mak ta na koi tayar to bir le ro hayeng qiyamah jahannam gi manung da nang ga chi punjal laga thambi ba adu sana lupa sing adu jahannam ki mai adu ni ani ga madung da na on sida leire nang na dunya da punjal laga nang na jama to jallam ga thamam ba mal sana lupa man dawlat myam sing ado madu sida leire hana jahannam da mai ega na on thu ga ni uk ka ne nung sir bi che chil naw sing adu di ngu kayam kan khar da ba aina sibada chu puba yaroi ba Allah na ingon da pe ba nang na pai ba paisa sing adu Allah taala na matam khara khakki da mak ta na on da madu pi ba ne ba nang na jo bi pai ba nang gi na pangan nang gi na thauna nang gi na jamin jo bi le ba mal khuding mak sing adu Allah tabarak taala na on da matam khara khakki da mak ta Allah na mapu ne sin na bai wa ne ba aseng ba mapu da koi na te ba aseng ba mapu de Allah taala ne ba Allah na ko de pi ba gi wa ne ba adu Allah gi tar de Allah na pa mag di madu ai gi lambi de loi da mak sian na wa na Allah na hukum tor aga so ikoi na kadura karigum amabu ba yaning da bu utpagi mathau taroi karigi damak tar hai matam jo bi ai gi na ta le ba khuding mak sing ji Allah gi man ngak ta ne ba Allah na ngon da piri ba ne ba kana go man ni ba lai ba mioi sing adu oi han da bi da ni ba mi adu ga ai gi khut la si da mathak thang piri ba ji a chau pi ba mi ne na ni ba mi da gi he na tha wang ba ne ba asi ma ikoi da oi li chi Allah gi fajal le ba Allah na pa ma ga di Allah gi na ikoi da pe ba mal khuding mak chi loi da mak Allah gi mai kai da Allah na pithu hai bi ai ba lekin Allah taala na adu gi pot to hai de ba Allah na hai ba din na khoi na sian na ri ba aina pe ri ba mal sing adu gi manung dei khara khaje bas kayam 2.5 hai de ni fu thok ba gi saruk ama adu kayam oi hai matam 2.5 oi ba adu gi saruk adu bak nang gi le ba mal adu na zakat faras oi ba nisab adu ni yob ta ra ga di lai ra ba sing mathak to pi hai ba ne ba ngasi dunya da ikone zakat chi lau thok ta ba amjung pi thok ta ba na maram oi ra ga ai gi thang na ba lai kai amjung ichil naw na tra lai kai gi mioi ching achina nom gi lai ra ba sing awa boy ichi kari gi खुदा के कसम अल्लाह ताला ने जितने भी दुनिया दा मानदार से खुदिंग बक्स अमजुंग लाई रबसु लोई बक्स अल्लाह रब्बुल इज्जत इना खुंद पीरी बा अदो मौन पीरी बा माल खुदिंग बक्स अदो लाई रबकी जो हक याउर बनी मदद के अइन जकात लौथोको मतम चाना लौथोगा आई लेत लाई रब खुंगंग मिओई सिंग अदरसु मतम मदद जकात पीगी द मतम मदुना अइन महा के मनाक्ता यहोन बतारगदी इंशाअल्लाह महा कबी द वारोय अमसु माक सु नुगाइना लेबा मी अखोय गुम मी मु ओयरगा चादा चारागा थागा यामना वादा मी मो ओइक लेकिन अदु नते अखोयदी गमन तकब्बुर चनि हंगलक मतमदा आइगी मानि के दोबे जकाल पिथोकद्रमनो आइगी युमदगा थौबलाई आइगी युमदगा निबलाई हने खले अल्लाह के बंदा जिस दिन नहाक नंगंद लइबा माल खुदिंग मक्सिंगदो अल्लाह ताला लौथोगे हाइना मिकुप अमद लौथोके मतमदा नंग कैदोब ngमन अखोयगी मित की मांगदा अखोयगी छक्तम की मांगदा ngasi उरगा फंगिबने करिगुम अनाबम अल्लाह न पी अनाबा इसना मा के पैसा से लोइबे मान पैसा सना लुपा लोइ कनागुम मीमद कनमंगम्ब्रा बस अदुगी पैसा दो लोइरबगे मतुंग मागे थवाई दो कनमंगम्ब्रा कभी दंगमदे पैसा दो लोइना अदु माग पुसी दो लोइरगा कबर के मुंदा हनकिबने अदुगी मिकुप अदु योरोक्त्रिंगाई गे मतम मदुदा अल्लाह न पिरेब माल सिंग अमसुंग अल्लाह न पिरेब पैसा सिंग अदुगी मनुंगदगी खरा खजिक अल्लाह के लंबी द पिथोगा अल्लाह के लंबी द पिथो उबतारगदी नंगी लेमहौरिब अमसुंग लेहौरिब माल सिंग अदो अल्लाह के जिम्मा ओइरगने अल्लाह न मदुगी माल अदु सेनबीगनेबा तेक द कायदबा अमसुंग कना को मी अम्बोन मांगहन ताकनबा ngam maram de Allah na jo be harak pa ka do nang na pitho bare na lebhori man do Allah ge jimma ne madu matam chupa da Allah na senar dab ne ba asoya mam am phoba yawhal lawri dab ne ba adon zakat pi ga ba tangai phadraba zakat wajib oir ba mioi sing aduna zakat pi da matam theng dan bi ganu maha ge pi ga matam madu makta da leita lai ra ba yatim miskin sing adu da challaga ikoi zakat pi ni ngai da makta mi du thiraga pi se inshallah Allah taala na ikoi matam chana zakat achi pi ba ngam
ꯆꯥꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕꯣꯏꯆꯨꯅꯨ ꯑꯗꯨꯒ ꯑꯃ ꯑꯩꯅ ꯍꯥꯏꯒꯦ ꯅꯨꯡꯁꯤꯔꯕ ꯏꯆꯦꯜ ꯏꯅꯥꯎꯁꯤꯡ ꯔꯝꯖꯥꯟꯒꯤ ꯃꯇꯝꯗ ꯖꯀꯥꯠ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯃꯁꯥꯏꯜ ꯅꯩꯅꯔꯤꯕ ꯀꯔꯤꯒꯤꯗꯃꯛꯇ ꯔꯝꯖꯥꯟꯒꯤ ꯃꯇꯝꯁꯤ ꯖꯀꯥꯠ ꯄꯤꯅꯤꯡꯉꯥꯏꯒꯤ ꯊꯥ ꯅꯠꯇꯦꯕ ꯔꯝꯖꯥꯟꯒꯤ ꯃꯇꯝꯗ ꯖꯀꯥꯠ ꯄꯤꯔꯤꯕ ꯑꯁꯤꯒꯤ ꯑꯥꯔꯊ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯝꯖꯥꯟ ꯑꯁꯤꯗ ꯖꯣꯕꯤ ꯇꯧꯕ ꯑꯃꯜ ꯈꯨꯗꯤꯡꯃꯛ ꯁꯋꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯜꯂꯥꯍꯅ ꯄꯥꯝꯕꯒ ꯂꯣꯏꯅ ꯁꯋꯥꯕꯁꯤ ꯍꯦꯟꯅ ꯌꯥꯝꯅ ꯐꯪꯉꯦꯕ ꯔꯝꯖꯥꯟꯒꯤ ꯊꯥ ꯑꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯅ ꯔꯝꯖꯥꯟ ꯑꯁꯤꯒꯤ ꯊꯥ ꯑꯁꯤꯗ ꯖꯀꯥꯠꯇꯨ ꯄꯤꯕ ꯇꯥꯔꯒꯗꯤ ꯖꯀꯥꯠ ꯑꯗꯨꯒ ꯁꯋꯥꯕꯇꯨ ꯍꯦꯟꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏꯅ ꯄꯤꯕꯒꯤ ꯋꯥꯅꯦꯕ ꯔꯝꯖꯥꯟꯒꯤ ꯊꯥꯗ ꯈꯛꯇꯪ ꯖꯀꯥꯠꯀꯤ ꯄꯩꯁꯥ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯂꯩꯇꯦ ꯃꯔꯝꯗꯤ ꯖꯀꯥꯠ ꯍꯥꯏꯕꯁꯤ ꯃꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯔꯕꯤꯎꯜ ꯑꯋꯜꯗ ꯅꯤꯁꯥꯕ ꯐꯥꯕ ꯌꯥꯎꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯥꯋꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯏꯁꯂꯥꯃꯤꯛ ꯀꯦꯂꯦꯟꯗꯔꯗ ꯄꯥꯒꯗꯕꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯃꯤ ꯊꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯊꯥ ꯑꯃꯗ ꯑꯃꯒ ꯃꯥꯟꯅꯗꯦꯕ ꯄꯔꯃꯥꯂꯣꯟ ꯑꯩꯁꯤꯅ ꯑꯗꯨꯒꯨꯝꯂꯕ ꯔꯝꯖꯥꯟꯒꯤ ꯃꯃꯥꯡ ꯔꯝꯖꯥꯟꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯥꯋꯥꯟꯒꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 2ꯒꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯁꯤ ꯏꯅꯥꯛ ꯈꯨꯜꯂꯛꯑꯦ ꯏꯅꯥꯛ ꯈꯨꯜꯂꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯨꯄꯥ 50,000ꯗꯒꯤ ꯂꯥꯛ ꯐꯥꯎꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯏꯅꯥꯛ ꯈꯨꯜꯂꯛꯄꯁꯤꯗꯒꯤꯅ ꯁꯨꯝ ꯄꯥꯕꯁꯤꯅ ꯃꯊꯪꯒꯤ ꯔꯨꯖꯥ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯁꯥꯕꯥꯟꯒꯤ ꯇꯥꯔꯤꯛ 2 ꯑꯗꯨꯐꯥꯎꯗ ꯑꯩ ꯆꯍꯤ ꯄꯨꯔꯥ ꯐꯥꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯍꯦꯛ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯦꯕ ꯑꯩꯉꯣꯟꯗ ꯖꯀꯥꯠ ꯋꯥꯖꯤꯕ ꯑꯣꯏꯗꯧꯔꯤꯁꯤ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯂꯥꯏꯔꯈ꯭ꯔꯗꯤ ꯑꯩꯒꯤ ꯊꯛꯇ ꯖꯀꯥꯠ ꯋꯥꯖꯤꯕ ꯑꯣꯏꯔꯣꯏꯕ ꯄꯔꯃꯥꯅ ꯑꯩꯁꯤ ꯏꯅꯥꯛ ꯈꯨꯜꯂꯦ ꯏꯅꯥꯛ ꯈꯨꯟꯕꯁꯦ ꯃꯔꯛꯇ ꯄꯩꯁꯥ ꯑꯩ ꯏꯅꯥꯛꯇ ꯆꯠꯈꯤꯕ ꯑꯃꯨꯛ ꯂꯥꯏꯔꯛꯈꯤꯕ ꯈꯣꯠꯅꯈꯤꯕ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯃꯣꯇꯕꯔ ꯑꯣꯏꯔꯣꯏꯕ ꯂꯦꯀꯤꯟ ꯃꯗꯨꯒꯤ ꯅꯪ ꯏꯅꯥꯛ ꯈꯨꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯩ ꯄꯥꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯆꯍꯤ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯅꯤꯁꯥꯕ ꯑꯃꯨꯛꯀ ꯄꯥꯒꯅꯦꯕ ꯉꯁꯥꯏ ꯅꯍꯥꯛꯅ ꯏꯅꯥꯛ ꯈꯨꯟꯈꯤꯕ ꯅꯨꯃꯤꯠ ꯄꯩꯁꯥ ꯄꯥꯏꯈꯤꯕ ꯍꯤꯁꯥꯕ ꯌꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅ ꯆꯍꯤ ꯐꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯗꯨꯗ ꯅꯤꯁꯥꯕ ꯖꯀꯥꯠ ꯄꯤꯕꯒꯤ ꯅꯤꯁꯥꯕ ꯑꯗꯨꯒꯤ ꯂꯤꯃꯤꯠ ꯑꯗꯨ ꯌꯧꯕ ꯇꯥꯔꯒꯗꯤ ꯃꯔꯛ ꯑꯗꯨ ꯅꯪ ꯅꯅꯥꯛꯇ ꯄꯩꯁꯥ ꯆꯠꯈꯤꯕ ꯈꯣꯠꯈꯤꯕ ꯀꯔꯤꯒꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯗු ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯣꯇꯕꯔ ꯑꯣꯏꯔꯣꯏ ꯅꯪ ꯅꯤꯁꯥꯕ ꯐꯥꯕ ꯍꯥꯏꯅ ꯄꯥꯒꯅꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯆꯍꯤ ꯐꯥꯔꯕꯅꯤꯅ ꯆꯍꯤ ꯔꯝꯖꯥꯟꯗ ꯑꯣꯏꯔꯣ ꯅꯪꯒꯤ ꯖꯣꯕꯤ ꯏꯅꯥꯛ ꯈꯨꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯄꯥꯒꯗꯕ ꯔꯝꯖꯥꯟ ꯃꯇꯨꯡꯗ ꯑꯣꯏꯔꯣ ꯑꯣꯏꯅꯤꯡꯕ ꯊꯥ ꯑꯣꯏꯁꯅꯨ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯉꯣꯟꯗꯒꯤ ꯖꯀꯥꯠ ꯑꯗꯨ ꯅꯤꯁꯥꯕ ꯑꯗꯨ ꯂꯧꯊꯣꯛꯀꯅꯤ ꯀꯌꯥ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯃꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯅ ꯁꯨꯝꯅꯒꯤ 2.5 ꯍꯥꯏꯕꯗꯤ 40 ꯊꯣꯛꯑꯣ ꯁꯔꯨꯛ 90 ꯊꯣꯛꯑꯣ 90 ꯊꯣꯛꯑꯒ ꯁꯔꯨꯛ ꯑꯃꯁꯤ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯖꯀꯥꯠ ꯑꯣꯏꯅ ꯂꯧꯊꯣꯛꯑ ꯄꯤꯒꯗꯕꯅꯤ ꯏꯁꯝ ꯁꯝꯕ ꯃꯁꯥꯏꯜꯗ ꯁꯔꯨꯛ ꯑꯃꯁꯤ ꯀꯔꯤ 2.5 ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯂꯩꯔꯦ ꯂꯥꯛ ꯑꯃꯁꯤ ꯁꯔꯨꯛ 90 ꯊꯣꯛꯑꯣ ꯁꯔꯨꯛ 90 ꯊꯣꯛꯑꯕꯒꯤ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯖꯣꯕꯤ ꯑꯇꯥꯕ ꯄꯩꯁꯥ ꯑꯗꯨ ꯀꯔꯥꯗ ꯄꯤꯒꯅꯤ ꯖꯀꯥꯠꯀꯤꯗꯃꯛꯇ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯖꯀꯥꯠ ꯔꯝꯖꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯤꯁꯥꯕꯇꯤ ꯐꯥꯗ꯭ꯔꯤ ꯑꯩ ꯃꯊꯪꯒꯤ ꯕꯒ꯭ꯔꯥꯏꯠ ꯃꯇꯨꯡꯗ ꯆꯍꯤ ꯐꯥꯒꯗꯣꯏꯅꯦꯕ ꯑꯩ ꯃꯥꯜ ꯗꯧꯔꯜ ꯄꯩꯁꯥꯁꯤꯡꯁꯦ ꯑꯗꯨꯕꯨ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯉꯩꯁꯤꯗ ꯔꯨꯖꯥ ꯑꯁꯤꯗ ꯄꯤꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯐꯩ ꯑꯜꯍꯝꯗꯨꯂꯤꯜlah ꯁꯋꯥꯕ ꯌꯥꯝꯅ ꯆꯥꯎꯒꯅꯤ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯄꯤꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯒ ꯄꯤꯊꯣꯛꯑꯦ ꯃꯗꯨꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯂꯦꯀꯤꯟ ꯖꯀꯥꯠ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯒꯨꯅꯥꯅꯤ ꯖꯕꯇꯛꯀꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯖꯀꯥꯠ ꯑꯗꯨ ꯄꯤꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯑꯗꯨ ꯂꯟꯗꯣꯟꯅꯤ ꯃꯔꯝꯗꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯒꯤ ꯂꯟꯗꯣꯟ ꯑꯃꯁꯨ ꯂꯩꯔꯦ ꯂꯦꯀꯤꯟ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯗꯨ ꯑꯜꯂꯥꯍꯅ ꯄꯤꯊꯣꯛꯎ ꯍꯥꯏꯕ ꯍꯛ ꯑꯃꯅꯦꯕ ꯃꯗꯨꯒꯤ ꯍꯛ ꯑꯗꯨ ꯍꯦꯛ ꯄꯤꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯊꯛꯇ ꯖꯀꯥꯠ ꯑꯗꯨ ꯇꯣꯜꯂꯒ ꯑꯗꯨꯝ ꯂꯩꯒꯅꯤ ꯀꯣꯝꯃꯣꯏ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯄꯤꯍꯧꯗ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯃꯨꯛ ꯄꯤꯔꯒꯦ ꯍꯥꯏ ꯑꯜꯂꯥꯍꯒꯤ ꯕꯟꯗ ꯃꯊꯪꯒꯤꯅ ꯇꯣꯉꯥꯟ ꯂꯣꯏꯒꯅꯤ ꯍꯟꯗꯛꯀꯤ ꯄꯤꯍꯧꯗ꯭ꯔꯤꯕ ꯑꯗꯨ ꯖꯕꯇꯛꯀꯤ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯊꯛꯇ ꯑꯗꯨꯝ ꯇꯣꯜꯂꯒ ꯂꯩꯒꯅꯦꯕ ꯁꯤꯃ ꯈꯪꯒꯗꯕꯅꯤ ꯍꯦꯛꯇ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯌꯥꯔꯦ ꯍꯥꯏꯅ ꯄꯪꯈꯟꯗ ꯈꯟꯕꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯑꯜꯂꯥꯍꯅ ꯖꯨꯕꯤ ꯍꯥꯏꯕ ꯍꯨꯀꯨꯝꯗꯨ ꯑꯗꯨ ꯈꯛꯇꯪ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯔꯒ ꯆꯠꯁꯤ ꯔꯁꯨꯜꯅ ꯇꯧꯔꯝꯕ ꯅꯤꯌꯣꯝꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯩꯈꯣꯏ ꯇꯧꯔꯒ ꯆꯠꯁꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯑꯗꯨꯈꯛ ꯇꯥꯔꯒ ꯏꯜꯂꯒ ꯑꯩꯈꯣꯏ ꯆꯠꯁꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯍꯥꯞꯆꯤꯟꯕ ꯈꯟꯕ ꯈꯣꯠꯄ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯖꯀꯥꯠ ꯄꯤꯕ ꯃꯇꯝꯗ ꯃꯦꯁꯥ ꯄꯣꯠꯂꯝ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯍꯤꯁꯥꯕ ꯇꯧꯔꯒ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯤ ꯃꯗꯨ ꯇꯦꯟꯇꯛꯅ ꯑꯩ ꯍꯥꯏꯔꯛꯀꯦ ꯖꯀꯥꯠ ꯄꯤꯕ ꯃꯇꯝꯗ ꯄꯣꯠꯂꯝ 4 ꯌꯦꯡꯉꯣꯕ ꯑꯃꯅ ꯀꯔꯤ ꯅꯪꯒꯤ ꯅꯥꯛꯇ ꯁꯅꯥ ꯂꯩꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯥꯛꯇ ꯂꯨꯄꯥ ꯂꯩꯕ ꯑꯃꯅ ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯄꯩꯁꯥ ꯁꯤꯖꯤꯟꯅꯗꯕꯤꯗ ꯂꯩꯕ ꯖꯣꯕꯤ ꯄꯩꯁꯥ ꯂꯩꯕ ꯁꯤꯖꯤꯟꯅꯕ ꯑꯣꯏꯒꯦꯔꯥ ꯁꯤꯖꯤꯟꯅꯗꯕ ꯑꯣꯏꯒꯦꯔꯥ ꯄꯩꯁꯥꯗꯤ ꯄꯩꯁꯥ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨ ꯄꯩꯁꯥ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯅ ꯀꯔꯤ ꯌꯣꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯂꯩꯕ ꯄꯣꯠ ꯆꯩꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯣꯟꯅꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯕꯤꯗ ꯂꯩꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯌꯥꯎꯍꯜꯂꯁꯨ ꯌꯥꯔꯦ ꯑꯗꯨꯒ 5 ꯁꯨꯕ ꯍꯥꯏꯒꯦ ꯍꯥꯏꯔꯒꯅ 5 ꯁꯨꯕꯗ ꯀꯔꯝꯕ ꯑꯗꯣꯝꯅ ꯆꯍꯤ ꯑꯃꯗꯒꯤꯅ ꯆꯍꯤ ꯑꯃ ꯐꯥꯎꯕꯗ ꯁꯨꯛꯆꯤꯟ ꯁꯤꯖꯤꯟꯅꯗꯕꯤꯗ ꯑꯩꯒꯤ ꯎꯄꯨꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯑꯗꯨ ꯑꯍꯦꯟꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯗꯨꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯩꯗꯧꯕ ꯄꯨꯟꯁꯤꯟꯒꯅꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯣꯠꯂꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯟꯖꯜꯂꯒ ꯄꯔꯃꯥꯅꯨꯅ ꯑꯩꯉꯣꯟꯗ ꯁꯅꯥ ꯂꯨꯄꯥ 10,000 ꯄꯤꯕ ꯁꯅꯥ ꯑꯃ ꯂꯩꯌꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯂꯨꯄꯥ 10,000 ꯂꯨꯄꯥ 10ꯒꯤ ꯆꯟꯗꯔꯒꯨꯝꯕ ꯑꯦꯅꯤꯋꯦ ꯑꯃ ꯁꯤꯔꯦ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯕ ꯑꯃ
ꯑꯗꯨꯒ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯗꯨꯒ ꯇꯔꯥꯗꯨꯒꯗꯤ ꯀꯨꯟꯊ꯭ꯔꯥ ꯁꯨꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯅꯪ ꯑꯍꯦꯟꯕ ꯑꯩꯅ ꯁꯤꯖꯤꯟꯅꯗꯕꯤꯗ ꯌꯣꯟꯅꯤꯡꯉꯥꯏꯗꯃꯛꯇ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯌꯣꯟꯅꯤꯡꯉꯥꯏꯗꯃꯛꯇ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯦꯅꯤ ꯒꯥꯔꯤ ꯑꯣꯏꯔꯁꯨ ꯑꯩꯅ ꯌꯣꯟꯅꯤꯡꯉꯥꯏꯗꯃꯛꯇ ꯂꯩꯕ ꯂꯝ ꯑꯣꯏꯔꯁꯨ ꯑꯩꯅ ꯌꯣꯟꯅꯤꯡꯉꯥꯏꯗꯃꯛꯇ ꯂꯩꯕ ꯄꯣꯠꯁꯤꯡꯗꯣ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯄꯨꯟꯁꯤꯟꯕꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯥꯅꯦꯅ ꯈꯜꯂꯣ ꯑꯗꯨꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯁꯨꯔꯦ ꯌꯥꯡꯈꯩ ꯁꯨꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯒꯤ ꯅꯥꯛꯇ ꯃꯇꯝ ꯖꯀꯥꯠ ꯆꯍꯤ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯄꯩꯁꯥ ꯑꯣꯏꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯥ ꯅꯠꯇ꯭ꯔꯒ ꯃꯉꯥ ꯖꯣꯕꯤ ꯂꯩꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯁꯤꯜꯂꯣ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯅꯤꯁꯥꯕ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯖꯀꯥꯠꯀꯤ ꯍꯧꯖꯤꯛ ꯅꯤꯁꯥꯕ ꯑꯣꯏꯔꯤꯁꯤ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯃꯔꯤ ꯌꯥꯡꯈꯩ ꯃꯉꯥ ꯁꯨꯃꯥꯏꯅ ꯃꯉꯥ ꯐꯥꯎꯒꯤ ꯃꯔꯛꯇꯅꯦꯕ ꯖꯀꯥꯠ ꯋꯥꯖꯤꯕ ꯑꯣꯏꯔꯤꯕꯁꯤ ꯃꯤ ꯑꯃꯒꯤ ꯃꯊꯛꯇ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤ ꯁꯤꯒꯤ ꯁꯝꯊꯤꯡ ꯆꯥꯎꯔꯥꯛꯅ ꯈꯜꯂꯁꯦꯕ ꯂꯨꯄꯥ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯃꯉꯥꯅꯦꯕ ꯂꯩꯕ ꯃꯇꯝꯗ ꯖꯀꯥꯠꯇꯨ ꯃꯥꯒꯤ ꯃꯊꯛꯇ ꯋꯥꯖꯤꯕ ꯑꯣꯏꯗꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥ ꯀꯔꯝꯕ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯄꯨꯟꯁꯤꯟꯕ ꯃꯇꯝꯗ ꯄꯩꯁꯥ ꯀꯌꯥ ꯌꯧꯕꯒꯤ ꯌꯥꯡꯈꯩ ꯃꯉꯥꯁꯤ ꯀꯔꯝꯕ ꯅꯤꯁꯥꯕꯇ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯣꯂꯥ ꯌꯥꯡꯈꯩꯅꯤꯊꯣꯏ ꯃꯈꯥꯏꯒꯤ ꯆꯥꯟꯗꯤꯁꯦ ꯆꯥꯟꯗꯤ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯇꯣꯂꯥ ꯌꯥꯡꯈꯩꯅꯤꯊꯣꯏ ꯃꯈꯥꯏ ꯇꯣꯂꯥ ꯌꯥꯡꯈꯩꯅꯤꯊꯣꯏ ꯃꯈꯥꯏ ꯑꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤ ꯇꯣꯂꯥ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯗ ꯂꯤꯁꯤꯡ ꯆꯥꯝꯃꯉꯥ ꯐꯥꯎ ꯄꯤꯔꯝꯒꯅꯤ ꯑꯗꯨꯝ ꯀꯣꯟꯁꯪ ꯆꯪꯉꯒ ꯍꯪꯕꯤꯔꯣ ꯀꯔꯤꯒꯨꯝꯕ ꯇꯣꯂꯥ ꯑꯃꯗ ꯂꯤꯁꯤꯡ ꯄꯤꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯇꯣꯂꯥ ꯌꯥꯡꯈꯩꯅꯤꯊꯣꯏ ꯃꯈꯥꯏ ꯑꯣꯏꯇꯥꯔꯗꯤ ꯌꯥꯡꯈꯩꯅꯤꯊꯣꯏꯒꯤ ꯂꯤꯁꯤꯡ ꯌꯥꯡꯈꯩꯅꯤꯊꯣꯏ ꯂꯩꯔꯦ ꯇꯣꯂꯥ ꯑꯃꯗ ꯂꯤꯁꯤꯡ ꯑꯃ ꯆꯥꯝꯃꯉꯥ ꯄꯤꯔꯦ ꯑꯗꯨꯝ ꯄꯥꯕꯤꯔꯣ ꯀꯌꯥ ꯇꯥꯄꯅꯣ ꯑꯗꯨꯒꯤ ꯅꯤꯁꯥꯕ ꯇꯣꯂꯥ ꯌꯥꯡꯈꯩꯅꯤꯊꯣꯏ ꯃꯈꯥꯏꯒꯤ ꯃꯃꯜ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯟꯗꯤ ꯑꯗꯨꯒꯤ ꯂꯨꯄꯥ ꯑꯗꯨ ꯇꯣꯂꯥ ꯌꯥꯡꯈꯩꯅꯤꯊꯣꯏ ꯃꯈꯥꯏ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨꯅ ꯌꯧꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯄꯤꯕꯁꯤ ꯋꯥꯖꯤꯕ ꯑꯣꯏꯔꯅꯤ ꯃꯥꯒꯤ ꯃꯊꯛꯇ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯗ ꯄꯤꯒꯗꯕꯁꯤ ꯖꯣꯕ ꯄꯩꯁꯥ ꯑꯗꯨ ꯄꯨꯟꯁꯤꯟꯕ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯍꯦꯜꯂꯦ ꯂꯤꯁꯤꯡ ꯑꯃ ꯑꯣꯏꯔꯁꯨ ꯅꯠꯇꯕ ꯃꯌꯥꯝ ꯍꯦꯜꯂꯒꯅꯤ ꯍꯦꯜꯂꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯖꯣꯕꯤ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯕ ꯃꯇꯝꯗ ꯁꯔꯨꯛ ꯅꯤꯐꯨ ꯊꯣꯛꯑꯅꯤ ꯅꯤꯐꯨ ꯊꯣꯛꯑꯒ ꯅꯤꯐꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃꯗꯨ ꯂꯥꯏꯔꯕꯁꯤꯡꯗ ꯖꯀꯥꯠ ꯄꯤꯊꯣꯛꯀꯅꯦꯕ ꯑꯗꯨꯕꯨ 2.5 ꯑꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯄꯤꯒꯗꯕ ꯑꯁꯤ ꯀꯅꯥꯗ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯁꯦ ꯖꯀꯥꯠ ꯄꯤꯒꯗꯕꯁꯤ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯃꯍꯥꯛꯉꯣꯟꯗ ꯄꯣꯠꯂꯝ ꯃꯔꯤ ꯃꯉꯥ ꯌꯦꯡꯉꯨ ꯍꯥꯏꯕꯗꯤ ꯂꯩꯇ ꯂꯥꯏꯔꯕ ꯌꯦꯇꯤꯝ ꯃꯤꯁꯀꯤꯟ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯇꯤꯝ ꯃꯤꯁꯀꯤꯟꯃꯛ ꯑꯣꯏꯗ꯭ꯔꯒꯁꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯀꯤꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯆꯥꯅ ꯊꯛꯅꯕ ꯅꯣꯡꯃꯩ ꯁꯨ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯕ ꯇꯨꯡꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯝ ꯃꯃꯜ ꯆꯪꯕ ꯑꯇꯣꯞ ꯄꯣꯠ ꯀꯩꯁꯨ ꯂꯩꯇꯦꯕ ꯍꯥꯏꯕꯗꯤ ꯏꯁꯝ ꯁꯝꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯗꯨꯝꯕ ꯃꯤ ꯀꯔꯝ ꯖꯀꯥꯠ ꯋꯥꯖꯤꯕ ꯑꯣꯏꯗꯕ ꯖꯀꯥꯠ ꯄꯤꯕꯒꯤ ꯅꯤꯁꯥꯕ ꯐꯥꯗꯕ ꯃꯤ ꯑꯗꯨꯗ ꯖꯀꯥꯠ ꯑꯩꯅ ꯄꯤꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯅ ꯄꯤꯔꯤꯕ ꯃꯤ ꯑꯗꯨꯗ ꯃꯔꯧ ꯃꯃꯥꯟ ꯆꯥꯡ ꯁꯤꯖꯤꯟꯅꯕ ꯂꯧ ꯄꯔꯤ ꯂꯩ ꯂꯧ ꯄꯔꯤ ꯑꯗꯨ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯒꯤ ꯖꯀꯥꯠ ꯑꯩ ꯄꯤꯗꯦꯕ ꯑꯗꯨꯝꯕ ꯃꯤ ꯑꯗꯨ ꯂꯥꯏꯔꯕ ꯃꯤ ꯆꯤꯡꯉꯣꯏꯕ ꯖꯀꯥꯠ ꯋꯥꯖꯤꯕ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯗꯨꯝꯕ ꯃꯤꯗ ꯖꯀꯥꯠ ꯄꯤꯕꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯝꯕ ꯂꯩꯇꯕ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯥꯛ ꯆꯥꯎꯅ ꯂꯩꯕ ꯃꯤꯗꯣ ꯑꯗꯨ ꯅꯠꯇꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯒꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯁꯃꯥꯖꯇ ꯈꯟꯕ ꯑꯃꯒ ꯌꯥꯎꯔꯤ ꯀꯔꯤ ꯍꯥꯏꯅ ꯂꯥꯛ ꯑꯃ ꯀꯔꯣꯔꯄꯇꯤ ꯃꯤꯂꯟꯄꯇꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯌꯦꯇꯤꯝ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯖꯀꯥꯠ ꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯜꯂꯥꯍꯀꯤ ꯕꯟꯗꯥ ꯌꯦꯇꯤꯝ ꯑꯣꯏꯕ ꯑꯃꯁꯨꯡ ꯂꯨꯈ꯭ꯔꯥ ꯑꯣꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯨꯑꯇꯕꯔ ꯅꯠꯇꯦ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯆꯥꯍꯦ ꯌꯦꯇꯤꯝ ꯁꯨꯛꯑꯣꯏ ꯑꯣꯏꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯔꯛꯇ ꯃꯌꯥꯝ ꯌꯥꯎꯏꯅ ꯌꯦꯇꯤꯝꯗꯤ ꯑꯣꯏꯕ ꯃꯄꯥꯅ ꯃꯥꯜ ꯗꯧꯂꯠ ꯃꯌꯥꯝ ꯑꯃ ꯊꯝꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯅꯥ ꯈꯨꯟꯕ ꯀꯔꯣꯔꯄꯇꯤ ꯑꯣꯏꯕ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯃꯤꯗꯨ ꯌꯦꯇꯤꯝ ꯍꯥꯏꯅ ꯃꯃꯤꯡ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯗꯨ ꯌꯦꯇꯤꯝ ꯑꯣꯏꯔꯒꯁꯨ ꯃꯍꯥꯛ ꯃꯥꯜ ꯀꯌꯥꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃꯒꯤ ꯃꯊꯧꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯉꯣꯟꯗ ꯖꯀꯥꯠ ꯄꯤꯕ ꯌꯥꯔꯣꯏ ꯖꯀꯥꯠ ꯌꯦꯇꯤꯝ ꯑꯣꯏꯒꯦꯔꯥ ꯃꯤꯁꯀꯤꯟ ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯣꯏꯁꯅꯨ ꯃꯆꯥ 50 ꯄꯣꯛꯄ ꯏꯃꯨꯡ ꯑꯣꯏꯁꯅꯨ 100 ꯄꯣꯛꯄ ꯏꯃꯨꯡ ꯑꯣꯏꯁꯅꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯆꯥꯗꯠꯅꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯅ ꯖꯀꯥꯠ ꯄꯤꯒꯗꯧꯕꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯆꯠꯂꯣ ꯃꯄꯥꯁꯨ ꯂꯩꯔꯤ ꯃꯌꯥꯝꯕꯁꯨ ꯂꯩꯔꯤ ꯃꯅꯥꯎꯁꯨ ꯂꯩꯔꯤ ꯃꯆꯦꯁꯨ ꯂꯩꯔꯤ ꯃꯃꯥꯁꯨ ꯂꯩꯔꯤ ꯂꯣꯏꯅꯃꯛ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯃꯈꯣꯏ ꯖꯀꯥꯠ ꯄꯤꯕ ꯍꯣꯡꯗꯦꯅ ꯈꯜꯂꯦ ꯑꯜꯂꯥꯍꯒꯤ ꯕꯟꯗꯥ ꯂꯩꯅꯤꯡꯕ ꯃꯤ 100 ꯂꯩꯕ ꯇꯥꯔꯁꯨ ꯃꯈꯣꯏ ꯏꯃꯨꯡ ꯑꯗꯨ ꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯠꯂꯒ ꯖꯀꯥꯠ ꯄꯤꯌꯣꯕ ꯑꯩꯒꯤ ꯊꯪꯅꯕꯗꯨꯗ ꯑꯜꯂꯥꯍꯒꯤ ꯕꯟꯗꯥ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯌꯦꯇꯤꯝꯈꯛ ꯊꯤꯔꯒ ꯌꯦꯇꯤꯝꯗꯣ ꯄꯤꯁꯤ ꯑꯜꯂꯥꯍꯒꯤ ꯕꯟꯗꯥ ꯂꯨꯈ꯭ꯔꯥꯗꯨꯈꯛ ꯊꯤꯔꯒ ꯂꯨꯈ꯭ꯔꯥꯗꯨ ꯖꯀꯥꯠ ꯄꯤꯁꯤ ꯂꯨꯈ꯭ꯔꯥꯗ ꯄꯤꯒꯅꯨ ꯍꯥꯏꯕꯗꯤ ꯄꯤꯌꯣꯕ ꯖꯀꯥꯠ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯖꯀꯥꯠ ꯄꯤꯕ ꯌꯥꯕ ꯃꯤꯗꯨꯗ ꯈꯛꯇ ꯄꯤꯒꯗꯕꯅꯦꯕ ꯁꯗꯀꯥ ꯇꯧꯕ ꯑꯩꯅ ꯑꯩꯒꯤ ꯑꯉꯝꯕꯗꯣ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯄꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯦꯅꯤ ꯅꯪꯅ ꯄꯤꯅꯤꯡꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯄꯤꯔꯆꯣꯕ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯂꯦꯀꯤꯟ ꯖꯀꯥꯠ ꯍꯥꯏꯕꯁꯤꯗꯤ ꯑꯜꯂꯥꯍꯅ ꯄꯤꯒꯦ ꯑꯣ ꯍꯥꯏꯕ ꯍꯨꯀꯨꯝ ꯑꯗꯨꯒꯤ ꯃꯤꯗꯨ ꯈꯛꯇꯗ ꯄꯤꯔꯀꯥꯟꯗ ꯖꯀꯥꯠ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯁꯨ ꯂꯥꯏꯔꯦ ꯑꯩꯒꯤ ꯏꯄꯥꯁꯨ ꯂꯥꯏꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯗ ꯖꯀꯥꯠ ꯄꯤꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯏꯄꯥꯁꯤꯅ ꯑꯩ ꯂꯥꯏꯔꯩꯅꯦ ꯑꯩ ꯂꯥꯏꯔꯩꯕ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯤ ꯂꯥꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯂꯥꯏꯔꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯖꯀꯥꯠ ꯐꯔꯁ ꯋꯥꯖꯤꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯗ ꯑꯇꯣꯝꯕꯁꯤꯗ ꯖꯀꯥꯠꯁꯦ ꯄꯤꯔꯒꯦ ꯍꯥꯏꯅ ꯄꯤꯕ ꯌꯥꯒꯗ꯭ꯔꯕ ꯂꯥꯏꯔꯩ ꯆꯨꯝꯃꯦꯕ ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯌꯥꯒꯅꯤ ꯂꯦꯀꯤꯟ ꯖꯀꯥꯠ ꯐꯔꯁ ꯑꯣꯏꯕ ꯑꯗꯨ ꯅꯪꯒꯤ ꯅꯆꯥꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯗꯣ ꯄꯤꯕꯗ ꯖꯀꯥꯠ ꯑꯣꯏꯔꯣꯏꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯄꯤꯒꯗꯕ ꯃꯤꯗꯣ ꯑꯗꯨ ꯈꯛꯇꯗ ꯄꯤꯒꯅꯦꯕ ꯆꯥꯍꯦ ꯃꯥ ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯣꯏꯁꯅꯨ ꯂꯥꯏꯔꯕ ꯆꯥꯍꯦ ꯌꯦꯇꯤꯝ ꯑꯣꯏꯁꯅꯨ ꯁꯨꯛꯑꯣꯏꯃꯛ ꯑꯣꯏꯗ꯭ꯔꯒꯁꯨ ꯂꯣꯏꯅꯃꯛ ꯂꯩꯕ ꯑꯣꯏꯇꯥꯔꯁꯨ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯌꯦꯇꯤꯝ ꯑꯃꯁꯨꯡ ꯃꯤꯁꯀꯤꯟ ꯑꯣꯏꯕ
ꯑꯗꯨꯒꯨꯝꯂꯕ ꯏꯃꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯤꯒꯅꯦꯕ ꯖꯀꯥꯠ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯛꯇ ꯈꯔꯤ ꯑꯦꯇꯤꯝ ꯑꯣꯏꯕ ꯃꯤꯁꯀꯤꯟ ꯑꯣꯏꯕ ꯑꯔꯦ ꯚꯥꯏ ꯁꯥꯍꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯀꯔꯝꯕ ꯅꯨꯄꯤ ꯁꯅꯥ ꯂꯨꯄꯥ ꯂꯥꯈ 2ꯒꯤ ꯌꯥꯟꯕ ꯅꯨꯄꯤꯒꯨꯝꯕ ꯄꯔꯃꯥꯟ ꯃꯥꯒꯤ ꯃꯋꯥꯗꯤ ꯂꯩꯈꯤꯗꯦ ꯃꯆꯥꯅꯨꯄꯥ 2ꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯋꯤ ꯅꯠꯇ꯭ꯔ ꯈꯔ ꯑꯗꯨꯝ ꯆꯥꯔꯤ ꯃꯔꯧ ꯃꯥꯟꯆꯪ ꯂꯧ ꯄꯔꯤꯅ ꯁꯪꯉꯝ ꯑꯃ ꯂꯩ ꯂꯦꯀꯤꯟ ꯃꯥꯒꯤ ꯃꯅꯥꯗ ꯁꯅꯥ ꯌꯥꯜꯂꯤ ꯆꯟꯗ꯭ꯔ ꯌꯥꯜꯂꯤ ꯈꯨꯗꯣꯞ ꯁꯅꯥꯒꯤ ꯌꯥꯜꯂꯤ ꯑꯔꯦ ꯚꯥꯏ ꯁꯥꯍꯕ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯖꯀꯥꯠ ꯄꯤꯕ ꯑꯁꯤ ꯋꯥꯖꯤꯕ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏꯗ ꯈꯜꯂꯤ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯄꯥ ꯂꯩꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅ ꯇꯥꯜꯂ ꯆꯥꯔꯤꯕꯅꯤ ꯁꯅꯥꯗꯤ ꯃꯄꯥꯡ ꯄꯥꯛ ꯌꯥꯜꯂꯤ ꯇꯨꯝꯂꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯁꯥꯕ ꯄꯥꯕ ꯃꯇꯝꯗ ꯇꯣꯂꯥ 52 ꯃꯈꯥꯏꯒꯤ ꯃꯃꯜ ꯑꯗꯨ ꯌꯧꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯥꯛꯇꯁꯨ ꯖꯀꯥꯠ ꯄꯤꯕꯁꯤ ꯋꯥꯖꯤꯕ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯖꯀꯥꯠ ꯄꯤꯕ ꯌꯥꯔꯣꯏ ꯑꯜꯂꯥꯍꯒꯤ ꯕꯟꯗꯥ ꯃꯍꯥꯛ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯜꯂꯥꯍꯒꯤ ꯖꯀꯥꯠ ꯋꯥꯖꯤꯕ ꯑꯣꯏꯔꯕꯅꯦꯕ ꯇꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯊꯤꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤꯗꯛꯇ ꯁꯅꯥ ꯃꯄꯥꯡ ꯄꯥꯛ ꯌꯥꯜꯂꯤ ꯈꯖꯤꯛꯇꯪ ꯌꯥꯟꯕ ꯂꯨꯄꯥ 10,000 10ꯒꯤ 1,000ꯒꯤ ꯌꯥꯟꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯂꯨꯄꯥ 1,00,000 ꯍꯦꯟꯅ ꯄꯤꯕ ꯁꯅꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗ ꯌꯥꯟꯅꯔꯤꯁꯤ ꯁꯅꯥ ꯌꯥꯜꯂꯕ ꯃꯤꯑꯣꯏ ꯍꯥꯏꯕꯁꯦ ꯃꯗꯨ ꯖꯀꯥꯠ ꯁꯨꯛꯄꯤ ꯄꯤꯕꯤꯔꯨꯔꯅꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯝꯗꯤ ꯁꯅꯥ ꯃꯍꯥꯛꯅ ꯌꯥꯜꯂꯤꯕ ꯁꯅꯥꯗꯨ ꯃꯃꯜ ꯂꯨꯄꯥ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯃꯍꯔ ꯑꯃ ꯍꯦꯟꯅ ꯌꯥꯟꯕ ꯌꯥꯎꯏ ꯃꯍꯔ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ ꯍꯦꯟꯅ ꯄꯤꯔꯕꯅꯦꯕ ꯑꯗꯨꯗꯤ ꯇꯣꯂꯥ 52 ꯃꯈꯥꯏꯒꯤ ꯃꯃꯜꯗꯨ ꯍꯦꯜꯂꯕꯅꯦꯕ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯁꯅꯥ ꯈꯛ ꯂꯩꯔꯒꯗꯤ ꯖꯀꯥꯠ ꯋꯥꯖꯤꯕ ꯑꯣꯏꯗꯦꯕ ꯂꯦꯀꯤꯟ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯅꯥ ꯈꯛ ꯂꯩꯕ ꯀꯅꯥ ꯌꯥꯎꯕꯅꯣ ꯂꯨꯄꯥ ꯄꯩꯁꯥ ꯈꯔꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯏ ꯀꯩꯅꯣꯝꯗꯗꯤ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯗꯨꯒꯤ ꯑꯅꯤꯗꯨ ꯄꯨꯟꯖꯜꯂꯛꯑꯕ ꯃꯇꯨꯡꯗꯅꯦꯕ ꯑꯩꯈꯣꯏ ꯇꯣꯂꯥ 52 ꯃꯈꯥꯏꯒꯤ ꯄꯩꯁꯥ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯖꯀꯥꯠ ꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯌꯦꯇꯤꯝꯅꯤ ꯍꯥꯏꯅ ꯈꯜꯂ ꯄꯤꯕꯤꯒꯅꯨ ꯆꯥꯍꯦ ꯌꯦꯇꯤꯝ ꯑꯣꯏꯒꯦꯔꯥ ꯃꯤꯁꯀꯤꯟ ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯃꯤꯑꯣꯏꯁꯨ ꯁꯨꯛꯑꯣꯏꯃꯛ ꯑꯣꯏꯗ꯭ꯔꯦ ꯑꯩ ꯑꯣꯏꯕ ꯇꯥꯔꯁꯨ ꯑꯩ ꯂꯥꯏꯔꯕ ꯄꯨꯔꯥ ꯄꯤꯗꯛꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔ ꯄꯔꯃꯥꯟꯗꯤ ꯑꯩꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯄꯤꯕ ꯂꯥꯛꯀꯅꯨ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯤꯕ ꯌꯥꯏ ꯍꯥꯏꯕ ꯂꯥꯏꯔꯕ ꯆꯥꯍꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯗꯨꯃ ꯈꯪꯖꯟꯁꯦ ꯑꯗꯨꯅ ꯖꯀꯥꯠ ꯄꯤꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯄꯤꯕꯤꯌꯨ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯆꯃꯝꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝꯗ ꯌꯥꯎꯕꯗꯨꯅ ꯑꯩꯅ ꯊꯃꯣꯏ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯖꯀꯥꯠ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯁꯦ ꯖꯀꯥꯠ ꯄꯤꯔꯤꯕ ꯃꯤ ꯑꯗꯣ ꯃꯗꯨꯗ ꯑꯩꯅ ꯖꯀꯥꯠꯅꯦ ꯅꯉꯣꯟꯗ ꯄꯤꯔꯤꯁꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯅꯪꯅ ꯄꯤꯒꯗꯕꯗꯨ ꯑꯗꯨꯝ ꯄꯤꯌꯨ ꯖꯀꯥꯠ ꯄꯤꯕ ꯌꯥꯕ ꯃꯤꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩ ꯄꯤꯔꯤꯕꯁꯦ ꯑꯩꯒꯤ ꯖꯀꯥꯠꯇꯨꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯄꯤꯔꯤꯕꯅꯦꯕ ꯂꯦꯀꯤꯟ ꯖꯀꯥꯠ ꯄꯤꯕ ꯃꯇꯝꯗ ꯏꯇꯅꯥ ꯌꯥꯝꯅ ꯄꯤꯖꯟꯒꯅꯨ ꯃꯤ ꯑꯗꯨ ꯖꯀꯥꯠ ꯄꯤꯕꯒꯤ ꯅꯤꯁꯥꯕ ꯐꯥꯕꯒꯤ ꯆꯥꯡ ꯐꯥꯎꯕꯗ ꯖꯀꯥꯠ ꯄꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯃꯤ 2 3 ꯂꯥꯏꯔꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯇꯪꯈꯥꯏ ꯑꯗꯨꯝ ꯄꯤꯕꯤꯌꯨ ꯑꯅꯤꯃꯛꯇ ꯊꯨꯡꯅꯉꯥꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯃꯗ ꯑꯜꯂꯥꯍꯒꯤ ꯐꯖꯜ ꯀꯔꯝꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ 90 50 100ꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯂꯥꯏꯔꯕ ꯀꯩꯁꯨ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ 2 3 4 5ꯇꯅꯤ ꯑꯋꯥꯕ ꯏꯃꯨꯡ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤ ꯏꯃꯨꯡꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯖꯀꯥꯠ ꯄꯤꯖꯜꯂꯒ ꯃꯥ ꯑꯗꯨꯝ ꯑꯇꯣꯞꯄꯩ ꯄꯤꯖꯅꯤ ꯃꯣꯏꯒꯤ ꯂꯝꯅꯦꯕ ꯂꯦꯀꯤꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯇꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯍꯥꯟꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯣꯕꯤ ꯖꯀꯥꯠ ꯋꯥꯖꯤꯕ ꯑꯣꯏꯕꯗꯨ ꯀꯅꯥꯅꯣ ꯂꯥꯏꯔꯕꯁꯦ ꯍꯥꯏꯅ ꯑꯩ ꯃꯦꯍꯅꯠ ꯈꯤꯇꯪ ꯇꯧꯔꯒ ꯏꯇꯅ ꯃꯤ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯣꯏꯕ ꯃꯊꯧ ꯇꯥꯕꯅꯦ ꯑꯗꯨꯝ ꯍꯪꯉꯒ ꯃꯅꯨꯡꯒꯤ ꯃꯥꯒꯤ ꯑꯟꯗꯔꯒꯤ ꯃꯥꯃꯂꯥꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯂꯦꯀꯤꯟ ꯃꯄꯥꯟꯗ ꯌꯦꯡꯕꯗ ꯎꯕꯗ ꯃꯥꯁꯤ ꯖꯀꯥꯠ ꯄꯤꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯪꯕ ꯃꯤꯗꯣ ꯑꯗꯨ ꯑꯗꯨꯝ ꯄꯤꯔ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯕꯁ ꯁꯤꯅꯤ ꯖꯀꯥꯠ ꯄꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯀꯃꯥꯏꯅ ꯄꯤꯒꯗꯕꯅꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯏꯟꯁꯥꯜꯂꯥ ꯃꯁꯤ ꯇꯥꯔꯒ ꯑꯩꯈꯣꯏ ꯃꯁꯤꯗꯒꯤ ꯈꯪꯗꯕ ꯃꯁꯥꯏꯜ ꯖꯣꯕꯤ ꯍꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯍꯪꯉꯛꯄ ꯃꯇꯝꯗ ꯏꯟꯁꯥꯜꯂꯥ ꯃꯗꯨꯒ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯅꯤ ꯃꯈꯥ ꯇꯥꯕ ꯅꯦꯛꯁ ꯖꯀꯥꯠ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯁꯥꯜꯂꯥ ꯑꯩ ꯁꯣꯏꯗꯅ एपिसोड 2 ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯀꯦ ꯃꯗꯨ ꯉꯥꯏꯕꯤꯌꯨ ꯀꯔꯝꯗꯤ ꯖꯀꯥꯠ ꯄꯤꯕ ꯌꯥꯕ ꯃꯤ ꯄꯤꯕ ꯌꯥꯗꯕ ꯃꯤꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯨꯈꯛꯀꯤ ꯃꯇꯥꯡꯗ ꯏꯟꯁꯥꯜꯂꯥ